ngasi Myanmar da SSC amadi PDF anigi marakta khuthoknabagi thodokta PDF 18 sikhre mafamna CCT bank gate tani haide PDF 18 adu military army ki bombing da sikibani haide Facebook post Instagram da fake account hangduna maitai nupi ki photo video thagatlaga yonba mioi ama warakre haide Pur ki Kuki na namna taba songpi area da Kuki ki oiba statue ama ngase maikhum hangdokani tawbada Zomi singna zogam haina thajilame haiduna Kuki singna mai hongna saukhre loina na video thagalakre ngarang thokiba thodok amada sina kaithel lambi molnong village da Kuki khulai paiba singna bus amabu khamaga blank fire tawba duga namfuda mobile phone mullaga makhogi game ki video record tawbra haina check tawba asigumba yamna saram chatpagi mataw asi yaningde amasung makhatana asigumba thawong asi tawraklaga di tumina yengduna laithokloi madugi matik chaba masangak thoksanaba action tawrakani haina sagolmang Naga Students Association na thadrokpo zero lamana hairakle Naga kangbugi ban haukhre loina na Senapati da mal puba gari dagi pochai chithaba haukhre haina video thaganarakle Nakalamrom da National Highway da Naga singna ban tawriba si Tenopol district ki Kuki singna support tawkhre haida Kuki singna lambi thatuna leibagi photo amasa social media singda thaganarakle kadai phawba chumba pawnu khangminana ba official ba paw ngaimne se Maringi khul sing dagi Myanmar macha sing halan khinaba wareb laukhre 2021 dagi yumlo na balaiba Myanmar dagi lanjelaktuna border pillar number 81 87 gi manakta lairiba maring khul sing da sangja pham lauriba Myanmar illegal immigrants sing masagi maram damda halan khinaba wareb laure haina Ramo Real Ram area maring organization gi chairman K Prakash maring na phongdokre Prakash maring na high Technopol district ki border pillar number 81 dagi 87 gi marakta lairiba Sangring Phai village amasung Moireng Phai village singba maring khul singda hojik illegal immigrants sing asina Myanmar rom dagi makhoi ga khangna sanaba kya koksilakpa saurak nambi lising ahum lom suramba yai makhoi gi missing yam khalakpa asina maram oiraga maring khul gi khunja ke aphurakpa gi thodok tatna thorakle Masi matam chana thinghawdaba tarabadi Technopol district ki maring khaktana khundaba khulsing asi makhoi gi lamni haina claim tawrakoi haningai leite haina Prakash na phongdokhe Myanmar illegal immigrants sing asina khulgi mi kya tamthina phubagi thabak kya chatharakwa asina maram oiraga illegal immigrants sing asi Real Ram maring area dagi lauthokiba natraga tanthokibagi matangta me konga humdoida Technopol district ki deputy commissioner da memorandum pisinduna khangankiba laikre adubo hojuk phawba karigumba thaba amata lokhatana lairi masina maram oiraga Ramogi members sing village chief sing yaunu me phampang thoktuna illegal immigrants sing asi thamagi manungda Real Ram area dagi masagi maram da halan khina ba warep lawba haure hansu mahana makhata na phongdokhe vanbai ai handakta su Naga nupa ama Myanmar da base toba lalholok amana wari naba kaukhraga saifam tana tamthina phurakkhibagi thodoksu laikhrabane Surasanpur da anauba dummy coffin sing khinbaga loinana wall of remembrance sanjin khre haide India ki Prime Minister Narendra Modi na Surasanpur da lakadoriba asigidamak sem sabagi thabak sing paikhatba ure joint students body ki members sing na dummy coffin sing khinbaga loinana wall of remembrance da sitok sengdokpagi thabak sing su paikhatli state asida maitai amasung Kuki sing gi marakta thokleba irang asida sikhibani haiba mi masing adu utnabagidamak anauba dummy coffin kunthraram nauna khinkhre wall of remembrance da thamliba ethnic conflict gi portrait sing amasung dummy sing su nauna semjenbaga loinana sengdokpagi thabak su paikhatle joint students body ki maikaidagi Prime Minister Modi na Surasanpur da lakpa matamda wall of remembrance da visit tawnaba appeal tawri Prime Minister gi khongchat asida IDP gi lusingba singa unaduna makhoina thengnariba khudong chadaba sing khangduna shanti leba Manipur ama ohanaba conflict asi loisinaba honaga dawri haire Nagaluk kayana UNC na ngarang dagi sangsang kiba khongjang da saugalakle Senapati Ukhrul Tamenglong amasung Chandel district leba Naga singi frontal organization singna karang ahing nongyai dagi sangsang kiba lagol itiki thabak sing thingbagi khongjang saugatkani haire UNC ki khongjang saugal liba lop singi manung da Senapati district dagi Naga People's Organization NPO Senapati District Students Association amasung Senapati District Women Association ni Ukhrul district dagi Tangkhul Nagalong TNL TNAL TKS TM NL TSL ato aze jingso jingtun longphong ni Tamenglong district tagi Inpui Liangmai Rongmai amadi Zemi tribe singi joint tribe council joint tribe women association amasung joint tribe students association ni Chandel district tagi Chandel Naga People's Organization CNPO Naga tribe ho 11 Naga students union Chandel Naga Association Chandel amasung tribe women union ni haide
Prime Minister na Manipur da laklingai more da thinbiramu haina thamlakhre India gi Prime Minister Narendra Modi na sahi ani hena Manipur bu na thaidun thamluraba matung thasigi tarawum da lakani hairibase nungaiba phawi mahana laklingai relief camp ta leiriba IDP singbu masa masa gi mayum da thinbiramu aikoi gi ponobolom dam oiriba more da thinbiramu haina akampa ta leba Ideal Girls College relief camp ta more da gi lanjaraktuna leiriba IDP khamba khuraijam na phongdorakle PUCL na puthoraki misam khai naibu report adubu yaning da phongdok laduna PUCL gi Independent People's Tribunal na puthoraki report copy adu Ideal Girls College relief camp ta mai thaduna sangsin ke ba khongjang amari leina na pawmi singna hangba wahang gi pakhum pireduna phongdoraki bane mahana makhata na hai Modi gi Manipur khongsa rasi miyam gi di asoba asa amane mahana laklingai IDP sing thengnari ba awaba sing pawdam janing bane adubu unabu gi khudong saba pirakadaba mande asi phawa September 19 da pangthokadariba mifam adu da sarug yana ba paw pirak pa leitre Susanpur da leba IDP sing budi mifam da sarug yahan gani habu paw tai masina achumba oirabadi Prime Minister Narendra Modi bu misam mikhai nai haibda haiman ba thokloi thenglabu su thengna Prime Minister na Manipur da lak pasina tangdoli taba phibam ama purakpa oirasanu amadi relief camp ta awaba khangleba sing masagi mayum da halanba yaba oirasanu lamdamasda khudaminariba phuruk khudamok punna ingna sikna laiminaba pami adubu kanglon kaina changlakhiba illegal immigrant amadi khulai paiba militant singbudi Manipur gi laimai digi takthokhigadabani haiki Prime Minister ki khongchat project kaya sangaba galoi na anauba project kaya su ure uyung tamlam gadauri haide Manipur da thokliba tha kunga nipan suraba irang asi hek haurakpadagi Manipur miyamna laiba asigi Prime Minister Narendra Modi bu Manipur da lakpina ba hajarakle miyamna khorang na ngairapa PM Modi thenglabu su thengna September 19 da Manipur da pung kharagi khongchat oina lakadori mahana Manipur da laktuna lupa crore lising amaga sani sumna ahumgi project sing sangaram gani amade lupa crore lising taret ka chahum nifumari gi anobo project su ure uyung tamlam gadori loina na anobo package kya amasu laukthok lam yai hairi PM Modi na sangaram gadaba project sing gi manung da tungan tungan ba mafam ani da sagatpa loraba Manipur baban ani smart city mission gi makha da project ani anobo police headquarter Manipur da leba IT AZ building ama Manipur da leba civil secretariat tungan da mafam mari da sangot sagatpa loraba ima market mari SASCI gi makha da project ani National Highway 37 Imphal Jiribam lambi paring da leba Irang River mathak ta sagatpa loraba land mari gi thong kamjong amadi Kaksing district ki administration gi nauna sangot sagaliba sing Susanpur district ki tokpa da leba Eklavya Model Residential School Bisnupur amadi Susanpur district da leba CIC ani ki nauna sagaliba institutional building amadi staff quarters amadi Janemsa sagaliba paramedical amadi Elite Science ki hotel sing ni haire Passenger dagi paisa lauramba GRP percent around the authority na suspend tawkhre Government Railway Police GRP na senior inspector ama yauna haukiba thamanga asida railway station sing dagi passenger dagi namduna paisa lauramba percent around the suspend tawkhre Mumbai amasung thangnana leba Thane gi marakta passenger dagi sel lobugi thodo adu hana dagi organize tawraba maong da chatharamba de haina GRP gi officer singna phongdorakle Modi ki khongchat MLA kharanan lensu sina bachai su tektana bo honarabra nung amana use ani hatpagi phibamda khongchat suma pung phahana ba masung lengak semhan binam basu taksilabra ngarang su BJP ki MLA tarukna governor onaki hari Prime Minister Modi na thasi ki tarawun bid lakani haibadagi ngarang governor na kauduna Rajbaban da hana ki Minister N Biren Speaker TS Setabata masung MLA tara henbaga unaduna wari sana ki badu Guwahati da best of pawge agency amana di Prime Minister ki khongchat manung da haning da thautok sing thorak tanaba BJP gi MLA sing na thodang lawgadabani haina governor na khanghalakle haba wafam pawgi agency asida maming matha takthok ingdaba MLA amana phongdorakle haba gi report asi nungthal tarokharbasu governor ga unakiba MLA sing gi maraktagi lensu sinaba amasung saisu su tetnaba honaba yawre hari MLA sing a Prime Minister gi khongchat pum mapung phaba ama oihanaba gi dama makhoi gi maikai dagi lawba yaba thodang sing lawgani haba ga loinana Prime Minister gi khongchat manung da Manipur da miyam gi anobalenga ama semba gi matang da su laikhai ta haunaba taksinaba leptri hari marang hanagi Minister Speaker amasung BJP State Unit ki President singba yauna MLA kun henbaga Governor ga unaduna wari sanakraba matung nungthil pung mangarom tarakpada atopa BJP ki MLA tarukasu Governor ga Rajbaban da unaduna wari sanakhi hari MLA sing adude Govindas Konthaujam TS Biswajit TS Arun Kumar Abdul Nasir MD Asab Udin amasung KS Joy Kisan yawi hari Nepal da social media thingbagi matang da naha singa police ka khuthong na bada miyoi 18 sire loinana hingsa gi thodok thokduna mi kya siba siga mari lenana Nepal ki Home Minister Ramesh Lekhak resign tawkhre hari